ꯄꯥꯎꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 10ꯒꯤ ꯃꯊꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯗꯨꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯅꯤ ꯊꯣꯏꯔꯦꯟ꯫ ꯂꯩꯉꯥꯛꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯇꯣꯈꯥꯏꯕ ꯇꯦꯔꯤꯇꯣꯔꯤ ꯇꯥꯜꯂꯤꯕ ꯀꯨꯀꯤ ꯃꯤꯅꯤꯁꯇꯔ 2 ꯑꯃꯗꯤ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 9ꯒꯤ ꯃꯊꯛꯇ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 31ꯗꯒꯤ ꯐꯝꯕ ꯍꯧꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏ 10 ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯁꯤ.ꯄꯤ.ꯑꯥꯏ. ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯀꯣꯡꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯏꯝꯐꯥꯜ ꯔꯨꯠꯃꯍꯜ-ꯇꯦꯡꯇ ꯂꯩꯕ ꯏꯔꯥꯕꯠ-ꯕꯥꯝꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯤ.ꯄꯤ.ꯑꯥꯏ. ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ. ꯊꯣꯏꯔꯦꯟꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ 2 ꯌꯥꯎꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. 10ꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯕꯤ.ꯖꯦ.ꯄꯤꯒꯤ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯥꯔꯇꯤꯅ ꯀꯔꯤꯒꯤ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯐꯪꯕ ꯆꯥꯛꯊꯨꯡ ꯑꯃꯁꯨꯡ ꯍꯛ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯐꯪꯍꯜꯂꯤꯕ ꯑꯁꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯍꯥꯏꯅ ꯊꯣꯏꯔꯦꯟꯅ ꯍꯪꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯀꯣꯡꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ. ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯁ꯭ꯇꯦꯇꯁ ꯄꯤꯅꯕ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤ ꯉꯥꯛꯄꯤꯒꯅꯤ꯫ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯗꯅꯕ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯌꯥꯎꯔꯤꯕ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 10ꯒꯤ ꯃꯊꯛꯇ ꯂꯧꯐꯝ ꯊꯣꯛꯄ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯕꯤꯗꯨꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯅꯕ ꯍꯥꯏꯋꯦ 2ꯗ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯂꯤꯡꯅꯕꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯋꯥꯔꯦꯞ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 31ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯖꯤꯔꯤ ꯂꯝꯕꯤꯗ ꯆꯠꯊꯔꯤꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯥꯡꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 38ꯇ ꯃꯊꯧ ꯇꯧꯔꯤꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯑꯃꯗꯤ ꯂꯤꯗꯔꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯑꯃꯗꯤ ꯑꯦꯛꯁꯇ꯭ꯔꯥꯇꯣꯔꯁꯟ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯑꯐꯕ ꯇꯨꯡ ꯀꯣꯏꯕ ꯂꯝꯕꯤ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯟꯁꯣꯔꯇꯤꯌꯝ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯐ꯭ꯔꯦꯇꯔꯅꯤꯇꯤ ꯑꯃꯗꯤ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠ ꯂꯤꯗꯔꯁ ꯑꯦꯟ ꯑꯦꯜ.ꯄꯤ.ꯖꯤ. ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯅꯤꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯗꯨꯗ ꯔꯤꯇꯤꯌꯔ ꯑꯥꯏ.ꯑꯦ.ꯑꯦꯁ. ꯑꯥꯔ.ꯀꯦ. ꯅꯤꯃꯥꯏꯅ ꯃꯦꯟꯔꯦꯇꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯤ.ꯑꯦꯁ.ꯑꯣ. ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ, ꯃꯍꯩꯔꯣꯏꯒꯤ ꯂꯨꯞꯀꯤ ꯃꯤꯍꯨꯠ ꯑꯃꯗꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯁꯨ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯟꯁꯣꯔꯇꯤꯌꯝ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯐ꯭ꯔꯦꯇꯔꯅꯤꯇꯤꯒꯤ ꯃꯍꯨꯠ ꯑꯃ ꯑꯣꯏꯔꯤꯕ 𝗟.ꯀꯦ.ꯄ꯭ꯔꯀꯥꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯝꯕ ꯏꯝꯐꯥꯜ-ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯗ ꯑꯄꯟꯕ ꯑꯣꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯊꯧ ꯇꯥꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯑꯃꯗꯤ ꯑꯦꯜ.ꯄꯤ.ꯖꯤ. ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯕꯁꯨ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯁꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥ ꯑꯃꯗ ꯇ꯭ꯔꯤꯞ 2 ꯆꯠꯄ ꯑꯁꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯒꯥꯔꯤ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯕꯗ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯝꯕꯤ ꯑꯁꯤ ꯏꯂꯤꯒꯦꯟ ꯇꯦꯛꯁ ꯑꯣꯏꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯑꯗꯨꯒ ꯆꯍꯤ ꯑꯃꯗꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 22 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯇꯤꯡꯅꯔꯤ꯫ ꯏꯁꯨꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯈꯟꯅꯕꯤꯅꯕ ꯍꯥꯏꯗꯨꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔ, ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔ, ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯇꯛꯁꯤꯟꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯏꯖꯨꯀꯦꯁꯟ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯜꯂꯨ ꯍꯥꯏꯗꯨꯅ ꯄꯥꯛ ꯁꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2009ꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 5ꯗꯒꯤ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩ-ꯃꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞ 14ꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯈꯤꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯏꯖꯨꯀꯦꯁꯟ ꯖꯣꯟ ꯗꯤꯃꯥꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 5ꯗꯒꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯑꯃꯗꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯛꯇꯔ ꯄꯨꯝꯅꯃꯛꯇ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯌꯦꯠ-ꯑꯄꯟ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯂꯗꯨꯅ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯂꯗꯨꯅ ꯋꯥꯡꯖꯤꯡꯗ ꯂꯩꯕ ꯋꯥꯏ.ꯀꯦ. ꯀꯣꯂꯦꯖꯀꯤ ꯀꯦꯝꯄꯁꯇ ꯏꯖꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯛꯇꯔ ꯑꯃꯠꯇꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤ꯫ ꯅꯣ ꯃꯣꯅꯤꯇꯔꯤ ꯗꯤꯃꯥꯟꯗ, ꯅꯣ ꯑꯦꯛꯁꯣꯁꯤꯚ ꯗꯤꯃꯥꯟꯗ, ꯏꯅꯐ ꯏꯖ ꯏꯅꯐ, ꯗꯣꯟꯠ ꯗꯤꯁꯇꯔꯕ ꯏꯖꯨꯀꯦꯁꯟ ꯖꯣꯟ, ꯅꯣ ꯑꯟꯕꯤꯌꯔꯦꯕꯜ ꯗꯤꯃꯥꯟꯗ ꯑꯃꯗꯤ ꯃꯦꯛ ꯏꯖꯨꯀꯦꯁꯟ
ए फ्री जोन हाइना थाजबा बैनर अमदी प्लेकार्डसिंग पाइदुना चंगसिनखिबा खोंजंग अदुदा कॉलेज असिगी ओजा अमना हाइखिबदा एजुकेशन असी फ्री जोन ओइहनबियु एजुकेशन दा मखल अमतगी अयतपा पिबिगनु नेशनल एजुकेशन पॉलिसी चटनरकबगा लोइनना ओजासिंग अमसुंग महिरोइसिंगी ताकपि तंबिबगी थबक यामना कन्ना चंगसिलकपा अमदी स्कूल कॉलेज खुदिमक एजुकेशन गे लेवल दा लाखरबनिना तोंगान तोंगानबा अयत अपन पिरकपसिंग असी एजुकेशन दा पैरालाइज ओइरकनी हाइदुना महिलोइसंगसिंगदा सेलगी डिमांड तौबिरकनु हाइकी Coordinating Committee of the Servant Free Education Don Demanda Changsilliba Khongjangsinga asibu sawgal aduna Royal Academy Wangjing 𝗟𝗶𝗵𝗱 Higher Secondary Khangabo Progressive English School Lamding 𝗟𝗲𝗵 Higher Secondary School 𝗙𝗏 Singba District asigi tongan tonganba mahiroi singna Shorokki nakan yekta leptuna khongjang changchinki ZEO Zone 3 ꯊꯧꯕꯥꯜꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯍꯩꯂꯣꯏꯁꯪ 219ꯒꯤ ꯑꯣꯖꯥ ꯃꯍꯨꯠꯁꯤꯡꯅ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯀꯩꯊꯦꯜꯗꯁꯨ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯃꯦꯃꯣꯔꯤꯌꯦꯜ ꯑꯦꯀꯥꯗꯃꯤꯒꯤ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯀꯦꯝꯄꯁꯇꯒꯤ ꯍꯧꯔꯒ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯔꯦꯂꯤ ꯆꯠꯇꯨꯅ ꯑꯦꯖꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯛꯇꯔ ꯑꯃꯗ ꯑꯌꯦꯠ ꯑꯄꯟꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯠꯊꯈꯤ ꯈꯣꯡꯖꯪꯁꯤꯡ ꯑꯗꯨꯗ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯍꯦꯟꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟड ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯗ ꯁꯥꯟꯇꯤ ꯂꯩꯅ ꯂꯥꯏꯔꯤꯛ ꯇꯝꯖꯒꯦ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯊꯥꯖꯕ ꯕꯦꯅꯔ ꯑꯃꯗꯤ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯃꯤꯌꯥꯝꯅ ꯕꯣꯏꯀꯣꯠ ꯇꯧꯈꯤꯕ ꯑꯗꯨ ꯂꯝꯕꯤ ꯁꯦꯝꯕꯤꯗꯦ ꯍꯥꯏꯅ ꯇꯧꯈꯤꯕꯅꯤ ꯌꯥꯗꯥ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯕꯨ ꯌꯨꯝꯈꯥꯏꯕꯝ ꯑꯦꯊꯂꯦꯠꯀꯥ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯗꯥ ꯑꯃꯗꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯕꯣꯏꯀꯣꯠ ꯇꯧꯈꯤꯕ ꯑꯗꯨ ꯂꯝꯕꯤ ꯁꯦꯝꯕꯤꯗꯦ ꯍꯥꯏꯅ ꯇꯧꯈꯤꯕꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯍꯨꯠꯇ ꯂꯝꯕꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯂꯅꯥꯏ ꯅꯨꯡꯉꯥꯏꯅꯗꯕ ꯅꯠꯇꯦ ꯂꯝꯕꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯗ ꯊꯝꯕ ꯑꯁꯤ ꯊꯝꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯗꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯥꯗꯥꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯖꯤꯁ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯥꯗꯥ ꯀ꯭ꯂꯕꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯕꯨ ꯄꯨꯂꯤꯁ ꯊꯥꯖꯤꯟꯗꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯌꯥꯗꯥ ꯑꯃꯗꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯔꯣꯏ ꯍꯥꯏꯔꯕꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯃꯥꯡꯗꯒꯤ ꯇꯧꯗꯨꯅ ꯂꯥꯛꯄꯒꯨꯝ ꯃꯤꯌꯥꯝ ꯍꯨꯞꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯒꯦ ꯄꯨꯂꯤꯁ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯑꯇꯇꯥꯏ ꯇꯥꯏꯅꯕ ꯅꯨꯡꯉꯥꯏꯇꯦ पुलिसना फागे हाइरगना यदागी मेंबरसिंग अमदी लैकागी मियोय पुंबा फाबियु मखा ताना यदागी मेंबर अमदी लैकागी मियोयसिंगदा असोय अंगाम थोरकप तारगदी लोकेन एमएलए दा दायित्व पुगदबनी हाइरगली अतोपा पाउदा लैंगाक असि कुकीगी मखादा लैरबरा स्टेट लैंगाक असि कुकीगी मखादा लैरबरा हाइना हंगलकपगा लोइनना लैंगाकना पाइखतपा याबा थबकसिंग पाइखतलु हाइना लोइलम अपुनबा नुपी लुपकी प्रेसिडेंट ꯈꯣꯝꯗ꯭ꯔꯥꯝ थमलकली ngasi खुंबोंग बाजार लैबा इपा नोंपोक निंथौ इमा पांथोइबी हराउबी संगलेंदा माइकई अदोंगी मैरा पाइबी मियामना पुंदुना पांगथोकखिबा वाकत मिफमदा सरुक यारदुना खोमद्राम इबेमलना हाई मणिपुर थोरकलिबा लान असिना मियामदा खम थेंगना अवाबा चैथेंग नंगहल्ले इम्फाल एरिया सिंगददी लान असि लैतबगुम ममी तारी अदुबु चिंखोंग चिंया सिंगदा लैरिबा सिंगदी ngasi फाउबा लंबीदा अहिंग यारेक्तुना अवाबा कया खांगली सेटमिलोनगी फिबमदसु खम थेंगना सोकहंदुना अवाबा हाइबदु ओइरबनी तुफम चाबम खंगदना लैरिङै चैरक असिदा खुलंगाकपसिंगबु फाननबु होनरकलिबा थवोंग असि चथरकलिबा असि लाइबक थीबनी कुकी मिलिटेंट सिंगना मैतैगी एरिया सिंगदा कापसिलक्तुना लंदारकलिबा असि असम राइफलगी खुद यावी हाइना मयेक सेंगना ताकली असम राइफल लौथोको हाइदुना ममा ओइबी कयाना ख्वांगसेट मची लांगदुना सोकपा सिबा कीदना खोंजंग कया अमा चंगसिलकली मसिगी सरुक अमा ओइना पोइरै लैमरोन मैरा पाइबीगी मसा ओइना खुंबोंगदा लैरिबा मैरा पाइबी सिंगी लोयालम अपुनबा नुपी लुपनसु मपुंग फाना खोंजंग असिदा सरुक यारी हाइना वाफमसु फोंदोखी कोकोमी वुमेन स्विंगी माइकैदगी नेशनल वुमेन कमीशन दा चिरोल पीदुना तक्सिनख्रे मणिपुरगी इरांग असिना मरम ओइदुना अवाबा कया मायोकनरिबा स्टेट असिगी नुपीसिंगी रिलीफ अमदी वेलफेयर गी थबकसिंग लौखटननबा इंडिया गवर्नमेंट रिकमेंड तौबिनबा कोकोमी वुमेन स्विंगना नेशनल कमीशन फॉर वुमेन इंडिया गी चेयरपर्सन दा चिरोल पीसिनुना तक्सिनख्रे कोकोमीगी वुमेन विंगी कन्वेनर युमनाम लैरिक लैमना खुयेक पीरदुना नेशनल वुमेन कमीशन दा पिसिनखिबा चैरोल असिदा चेयरपर्सन गी पुकनिंग चिंगसिलदुना मणिपुर थोकलिबा लान असिगी विक्टिम ओइरबा नुपीसिंगी ꯆꯞ-ꯆꯥꯕ दायित्वसिंग लौखटननबा कमीशन असिगी डेडिकेट मॉनिटरिंग सेल अमा थंबीबगा लोइनना नुपी विक्टिमसिंगी रिलीफ की थबक खुदकता लौखटननबा कमीशन की माइकैदगी इंडिया लैंगाकता तक्सिनखी हाइरी
ꯃꯁꯤꯗ 𝗠𝗶𝗵 ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯤꯂꯤꯐ ꯐꯣꯔꯁ, ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯒꯚꯔꯟꯃꯦꯟꯠꯀꯤ ꯕꯣꯗꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯁꯛ ꯅꯥꯏꯕ ꯅꯦꯁꯅꯦꯜ ꯀꯝꯄꯦꯅꯤꯁꯤꯡꯒꯤ ꯁꯦꯟꯊꯥꯡ ꯃꯈꯥꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯀꯣꯅꯣꯃꯤꯛ ꯁꯦꯛꯇꯔ ꯑꯃ ꯍꯥꯡꯕꯤꯗꯨꯅ ꯃꯁꯤꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯊꯕꯛ ꯇꯧꯍꯟꯗꯨꯅ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯟꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯔꯤꯀꯃꯦꯟ ꯇꯧꯕꯤꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯚꯤꯛꯇꯤꯝ ꯅꯨꯄꯤꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯍꯣꯁꯇꯦꯜꯁꯤꯡ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯤꯕ ꯗꯦꯗꯤꯀꯦꯠ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯚꯤꯛꯇꯤꯝ ꯒꯔꯜꯁꯤꯡ ꯂꯩꯍꯟꯗꯨꯅ ꯃꯍꯩ-ꯃꯁꯤꯡ ꯏꯪꯅ ꯇꯝꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯔꯤꯀꯃꯦꯟ ꯇꯧꯕꯤꯅꯕ ꯇꯛꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯑꯒꯁꯠꯀꯤ ꯇꯥꯡ 1ꯗꯒꯤ ꯆꯤꯡꯕ ꯂꯦꯞꯀꯗꯧꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯂꯤꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯄꯨꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯏꯂꯤꯒꯦꯜ ꯇꯦꯛꯁ ꯆꯥꯎꯅ ꯂꯧꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯏꯁꯨꯁꯤꯡ ꯀꯣꯛꯍꯟꯕꯤꯅꯕ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯂꯤꯕ ꯑꯒꯁꯠꯀꯤ ꯇꯥꯡ 1ꯗꯒꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯄꯨꯕ ꯂꯦꯞꯂꯒꯅꯤ ꯍꯥꯏꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ consortium of Manipur Petroleum Products Fraternity-ꯅ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠ ꯂꯤꯗꯔꯁ ꯑꯦꯟ LPG ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯅꯝꯗꯨꯅ ꯁꯦꯜ ꯈꯥꯏꯔꯤꯕ ꯑꯃꯁꯨꯡ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟꯗ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ BPCL ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯍꯨꯠ ꯁꯤꯡ ꯄ꯭ꯔꯀꯥꯁ RK ꯅ ꯍꯥꯏꯈꯤ꯫ BPCL, IOCL, HPCL ꯑꯃꯁꯨꯡ ꯅꯌꯥꯔꯥ ꯏꯅꯔꯖꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 18ꯗ PMO ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ, ꯍꯥꯏꯋꯦ ꯃꯤꯅꯤꯁꯇꯔ, ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯄꯤꯈꯤ꯫ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ CSO ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯗꯨꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯏꯁꯨ ꯃꯌꯥꯝ ꯑꯁꯤ ꯀꯨꯞꯅ ꯈꯟꯅꯔꯒ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯊꯧꯁꯤꯜ ꯄꯨꯔꯛꯅꯕ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯧꯔꯤꯕꯁꯤ ꯇꯦꯛꯁ ꯑꯁꯤ ꯍꯥꯟꯅꯗꯤ ꯂꯨꯄꯥ 500ꯒꯤ ꯆꯥꯡꯗ ꯂꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 6,000ꯒꯤ ꯆꯥꯡꯗ ꯂꯧꯔꯦ꯫ ꯃꯁꯤ ꯆꯍꯤ ꯑꯃꯒꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯒꯤ ꯃꯊꯛꯇ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯧꯔꯤꯕ ꯇꯦꯛꯁ ꯑꯁꯤ ꯊꯤꯡꯅꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯧꯔꯤꯕ ꯇꯦꯛꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯈꯣꯡꯁꯥꯡꯗ ꯇ꯭ꯔꯦꯟꯅ ꯄꯨꯁꯜꯂꯛꯈꯤꯕ ꯆꯦꯡ IMꯒꯤ ꯁꯦꯜꯒꯤ ꯗꯤꯃꯥꯟꯗ ꯏꯝꯐꯥꯜ ꯌꯧꯔꯛꯇ꯭ꯔꯦ꯫ ꯏꯝꯐꯥꯜꯗ ꯆꯦꯡ ꯄꯨꯔꯛꯀꯗꯕ ꯇ꯭ꯔꯛ ꯈꯨꯗꯤꯡꯃꯛꯇ ꯂꯨꯄꯥ 2,500 ꯄꯤꯅꯅꯕ IMꯅ ꯀꯤꯍꯜꯂꯛꯂꯦ꯫ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯁꯥꯡ ꯐꯥꯎꯕ ꯇ꯭ꯔꯦꯟꯗ ꯄꯨꯁꯤꯜꯂꯛꯈꯤꯕ ꯆꯦꯡ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯔꯛꯀꯗꯕ ꯇ꯭ꯔꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗ NSM IMꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟꯗ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯆꯦꯡ ꯄꯨꯁꯤꯜꯂꯛꯄꯗ ꯑꯄꯟꯕ ꯊꯣꯛꯂꯦ꯫ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯆꯦꯡ ꯆꯤꯡꯕ ꯒꯥꯔꯤ ꯊꯧꯕ ꯇꯟꯅꯔꯛꯂꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯉꯥꯏꯄ꯭ꯔꯧ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ FCI ꯒꯣꯗꯥꯎꯟꯁꯤꯡ ꯌꯧꯅꯅꯕ ꯇ꯭ꯔꯦꯟꯗ ꯄꯨꯁꯤꯜꯂꯛꯄ ꯈꯣꯡꯁꯥꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯛꯈꯤꯕ ꯆꯦꯡꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜꯗ ꯄꯨꯔꯝꯗꯥꯏꯗ ꯇ꯭ꯔꯛ ꯑꯃꯃꯝꯗ ꯂꯨꯄꯥ 2,200 ꯄꯤꯗ꯭ꯔꯕꯗꯤ ꯒꯥꯔꯤꯁꯤꯡ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯤꯍꯜꯂꯛꯄꯗꯒꯤ ꯏꯝꯐꯥꯜ ꯊꯣꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯐꯨꯗ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯆꯦꯡ ꯑꯁꯤ ꯇ꯭ꯔꯦꯟꯗ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 18ꯗ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯆꯦꯡ ꯃꯦꯇ꯭ꯔꯤꯛ ꯇꯟ 998 ꯑꯗꯨ ꯈꯣꯡꯁꯥꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯏꯝꯐꯥꯜ ꯇꯥꯟꯅ ꯇ꯭ꯔꯛꯇ ꯍꯥꯞꯂꯒ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ NSM IMꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯂꯥꯛꯂꯒ ꯒꯥꯔꯤ ꯑꯃꯃꯝꯗ ꯂꯨꯄꯥ 2,500 ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯁꯤꯜꯍꯥꯏ ꯑꯣꯏꯅ ꯗꯤꯃꯥꯟꯗ ꯇꯧꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯥꯖꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯗꯅ ꯊꯝꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 25ꯗ ꯑꯅꯤꯁꯨꯕ ꯆꯦꯡꯒꯤ ꯔꯦꯛ ꯈꯣꯡꯁꯥꯡꯗ ꯊꯨꯡꯂꯈꯤ꯫ ꯑꯅꯤꯁꯨꯕ ꯔꯦꯛ ꯑꯁꯤꯗ ꯄꯨꯟꯅ ꯕꯣꯒꯤ 12ꯗ ꯆꯦꯡ ꯍꯥꯞꯂꯒ ꯄꯨꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯡꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯆꯠꯄ ꯒꯥꯔꯤ 38ꯂꯣꯝꯁꯨ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯕꯗ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯈꯔ ꯊꯥꯗꯣꯛꯀꯦ, ꯈꯔꯗꯤ ꯐꯥꯖꯤꯟꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯕꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯒꯥꯔꯤ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯍꯟꯅꯕ ꯇꯛꯅꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯆꯦꯡ ꯆꯤꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯅꯛꯁꯤꯜꯂꯦ꯫
haina diversingna harauningai oidre makhoina hena awaba phibam amada ngaiak leitana ayet apan pibagi phibam ama lakpasina makhoi mafam aduda cheng chingba chatningdaba phawhalle khongsangdagi cheng chingba tarabadi nomagi manungda imphal yorakani haina panaramba adu 𝗔𝗲𝗵𝗱ꯗꯒꯤ cheng haplaga purakpa gari singna imphal da hana yorakpagi phibamda leire nongmagi lambida cheng chinggadaba aduna numit mapani tarani changlabadi khongsang tana trainda cheng pusilakpagi kanaba karino hanglakli पाव असिना हाइरिबा फिबम असि येंगलगा रेलवे स्टेशन दा लैरिबा ट्रक सिंग अदु चेंग हापा हेक लोइरकपगा पंथाबा तौदना मफम अदुदगी थादोरकपा याननबा मखोइगी दबक तोंगानबा स्कोट पीनबगी तंगाइ फदबा लैरि लोइनना मफम अदुदा लैरिबा गारी सिंग अदुबु ngakpi senbinaba matik chaba security thamningbagi apamba phongdorakli हौजिक चटनरिबा कांगलोन असिदि चेंग हापलबा ट्रक सिंग अदु 𝗔𝗲𝗵𝗵𝗱 कन्वोय लाकपा ngairaga madugi marakta lawshillaga lakpani masina convoy ngainaba honabada chauna driver singda khudong chadaba thokali loinana masina ayet apan piriba kangbu aduda hena khudong chaba oina thokalle maram masina laingakna masida miyeng sangbiduna gari driver singi aki akhang yaudana pot chingba yahanaba khongthang lawkhatningbagi apamba phongdorakli लेंगाकना मसीदा मियेंग संगबिद्रबदी खोंसांग ताना ट्रेन चेंग पुसिलकपगी थोइना वाहन थोक लैररोय लोइनना असिगुम्बा फिबम असिदा अदुमक थादोक्तुना थमलबदी गाड़ी थौरिबा ड्राइवर सिंग नोंगमा नत्रगा नोंगमदी खुदोंग थीबा थोकलोय हाइनिंगाइ लेते हाइरि अतोपा पाउदा पोस्टर सिंगदा मैतै मयेक हापकदबनी हाइबा मिलानगी वाफमगी मायोक्ता नगा सिंगना वाकतख्रे लमदम असिदा थेलिबा लंबीगी साइन बोर्ड बैनर एडवर्टाइजमेंट चिंबदा मैतै मयेंग हापकदबनी हाइबा मिलानगी वाफमगी मायोक्ता ऑल नागा बिजनेस एसोसिएशन इम्फालना मणिपुर की सीएम दा मियेंग संगबिनबा वाकतख्रे एसोसिएशन असिना थादोरकपा चेरोल अमना हाइ इम्फाल दा लैरिबा नागा की दुकान कयादा मैतै इरोल इयेक लोइनना सिलोन अपुनबा लुप मिलानगी एग्जीक्यूटिव मेंबर सिंगी माइकैदगी साइन बोर्ड सिंगदा मैतै मयेक हापत्रिबा करिगिनो हाइबा वाफम कया थमलकली मसीदसु नतना मिलानगी माइकैदगी दुकान फमलेबसिंग असिदा ऑफिसता लाकनबगी वाफमसु थमलकली इंडियाना ngangnariba लोन कयागी मरक्तगी कॉन्स्टिट्यूशन 9 सुबा शेड्यूल चन्नबा लोन कया याउरी अदुबु स्टेट लेंगाक सेंटर लेंगाक नत्रगा सिविल सोसाइटी ऑर्गेनाइजेशन सिंगी माइकैदगी हाइरिबा लोन नत्रगा मयेक सिंग अदु सुंगसोय सोयदना सिजनगदबनी हाइबा वाफम लेते मिलाना चथरकलिबा थबक सिंग असि अनकॉन्स्टिट्यूशनल ओइबा वाखलदा अवाबा पीबा अमसुंग लेबाक असिगी चटनरिबा लोगी मायोक्ता तौबा थवोंग अमनी करम्बा लो नत्रगा एकी मखादा हाइरिबा मयेक असि साइन बोर्ड एडवर्टाइजमेंट नत्रगा बैनर दा हापकदबनी हाइबगी वाफम लेबगे मरम अदुना कानदबदा अमसुंग नगासिंगी दुकानदा अयेटपा पीबगी थबक असि मरी लेनबसिंग लेबकदबनी मसिना मरम ओइरगा फुरुपसिंगी मरक्ता वाखल तानदबा अमसुंग कम्युनल टेंशन कया अमा थोरकनबगी मचाक ओइरकनी हिरम असिदा चीफ मिनिस्टरना अथुबदा मियेंग संगदुना थबक तौबियु हाइरि अतोपा पाउदा मणिपुर की इरांगी वीडियो सिंग मियोय खरना वायरल ओइहनबनी मणिपुर थोकलिबा इरांग असिगा मरी लेनना सोशल मीडिया की प्लेटफॉर्म सिंगदा वायरल ओरिबा वीडियो सिंग कनागुम्बा मियोय खरना सेमजिन साजिंदुना अरोनबा एजेंडा थमदुना इरांग थोकनबा अतमनना सिनबनी हाइना असम राइफल की डीजी लेफ्टिनेंट जनरल पी.सी. नायरना फोंदोक्ख्रे तोंगान तोंगानबा एजेंसी सिंगदा फोंबा न्यूज रिपोर्ट अमदा पी.सी. नायरना हाई मणिपुर थोकलिबा इरांग असिगी मनुंगदा वीडियो कया थादोरकलिबा असि सेमजिन साजिंदुना नमथाक तौदुना थागलकलिबा वीडियो सिंग असि अवांग नोंपोक लमदम सिंगी मनुंगदगी कयासु याउरी लोइनना म्यांमार रोहियांग अमदी तोंगान तोंगानबा मफम सिंगी ओइबा वीडियो कया चाइथोरकली हिरम असिगी मतांगदा कनागुम्बा मियोय खरना अरोनबा एजेंडा थमदुना इरांग थोकनबा सिनबनी मणिपुर की बॉर्डर ओरिबा मोरे टाउनदा असम राइफल अमदी इंसरेंजेंट ग्रुप अमागा निंगाई संगदानबगी वीडियो अमा सोशल मीडिया दा थोरकले इंसरेंजेंट ग्रुप अदुना सिक्योरिटी फोर्स सिंगना चथोक चसिन तौबदा नुंगना थोंबना चिंगबा उरी मतम अदुदा अमर व्हीकल मनुंगदा तोंगलिबा सिक्योरिटी पर्सनल सिंग इंसरेंजेंट सिंगना लंबी थिंगजिनबगी मखोल तारी लोइनना इंसरेंजेंट सिंग अदुना पाइरकलिबा खुलाई अदुबु अमेरिकन ओरिजिन ओइबा एम सीरीज की एस्लॉट राइफल अमदी एंटी अमर रिकॉइलेज गन कयासु अमर व्हीकल ममांगदा पाइबा उई असिदसु नतना मणिपुर की इरांग असि हौगलकपदा मणिपुर की पुलिस कमांडो अमदी एआर पर्सनल सिंगा मुक्नदुना पुलिस स्टेशन
ꯒꯦꯠ ꯃꯃꯥꯡꯗ ꯑꯦꯌꯥꯔꯒꯤ ꯇ꯭ꯔꯛ ꯈꯥꯝꯖꯤꯟꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯂꯩꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯦꯛ ꯈꯔꯇꯃꯛ ꯀꯛꯂꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯇꯝꯅꯅ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯄꯨꯂꯥꯅ ꯎꯍꯟꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯈꯤ꯫